ꯇꯦꯡꯕꯥꯡ ꯃꯌꯥꯝ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯠꯄꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯇꯥꯡꯁꯦ ꯂꯥꯛꯆꯅꯤꯡꯕꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯁꯨ ꯎꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯅꯁꯨ ꯉꯁꯤꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯦꯄꯔꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯉꯦ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯂꯥꯛꯑꯃꯒ IDPꯒꯤ ꯃꯐꯝꯁꯤꯡ ꯌꯦꯡꯁꯤꯟꯈꯤꯕ ꯂꯣꯏꯅꯅ ꯏꯆꯥꯎꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯔꯤ ꯄꯤꯊꯔꯛꯄꯁꯤꯗ ꯃꯇꯥꯡꯒꯤ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯧ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃ ꯂꯥꯛꯆꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯏꯆꯥꯎꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯍꯟꯗꯛꯅꯕꯨꯗꯤ ꯍꯦꯜꯂꯦ ꯄꯣꯠꯁꯦ ꯂꯩꯔꯤ ꯃꯃꯥꯡꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯋꯥꯡꯅ ꯍꯥꯏꯇꯥꯔꯦ ꯊꯣꯛꯄꯩ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯂꯧꯅꯝꯕꯥꯜ ꯀꯥꯏꯕꯁꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤꯁꯦ ꯄꯥꯊꯔꯛꯇꯅ ꯃꯥꯒꯤ ꯏꯃꯥꯏꯁꯤꯗꯩ ꯄꯥꯊꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯔꯦꯟꯒꯤ ꯂꯧꯅꯝꯕꯥꯜꯁꯤ ꯀꯥꯏꯕꯗꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯦ ꯂꯩꯔꯦ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯁꯤ ꯁꯦꯝꯍꯧꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯀꯗꯥꯏꯗ ꯀꯩꯗ ꯋꯥꯠꯂꯤꯒꯦ ꯀꯗꯥꯏꯗꯅ ꯈꯔ ꯁꯣꯜꯂꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯝꯍꯧ ꯈꯣꯠꯍꯧꯕ ꯃꯇꯥꯡ ꯌꯦꯡꯁꯤꯜꯍꯧꯕꯁꯤꯗꯤ ꯀꯔꯛ ꯑꯃ ꯑꯩꯈꯣꯏ ꯏꯍꯧ ꯍꯧꯕꯒꯤ ꯄꯣꯠꯇꯨꯃꯗꯤ ꯑꯗꯨꯝ ꯎꯔꯤ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯍꯟꯗꯛꯃꯛꯀꯤꯁꯤꯁꯨ ꯑꯩꯈꯣꯏ ꯎꯔꯤꯁꯤꯅ ꯃꯌꯥꯝ ꯀꯥꯏꯔꯛꯄꯗ ꯊꯤꯡꯕ ꯉꯝꯗꯗꯅ ꯈꯨꯗꯛꯇ ꯆꯦꯟꯁꯤꯟꯗꯅ ꯃꯤ ꯇꯥꯎꯇꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯂꯩꯔꯦ ꯏꯚꯟ ꯏꯟ ꯑꯥꯋꯔ ꯁ꯭ꯇꯦꯠ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅꯃꯛ ꯇꯦꯡꯕꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯚꯤꯛꯇꯤꯝꯁꯤꯡꯗ ꯐꯪꯍꯟꯅꯕꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯁ꯭ꯋꯥꯏ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯥꯡꯒꯤꯗ ꯑꯣꯖꯥ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯅꯠꯇ꯭ꯔꯃꯁꯦ ꯀꯩꯅꯣꯅꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯥꯗꯈ꯭ꯔꯤꯕ ꯄꯦꯀꯦꯖ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯣꯠꯁꯛ ꯑꯃ ꯁꯥꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯌꯨꯡꯕ ꯍꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯔꯦ ꯑꯗꯩ ꯄꯦꯀꯦꯖ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔꯁꯨ ꯀꯥꯏꯊꯣꯛꯑꯦ ꯌꯥꯝꯈ꯭ꯔꯦ ꯀꯣ ꯑꯗꯣ ꯀꯥꯏꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯨꯞꯅ ꯌꯦꯡꯉꯨ ꯌꯥꯕ ꯄꯣꯠ ꯈꯔ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯗꯤꯕꯦꯂꯞꯃꯦꯟ ꯃꯇꯥꯡ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯁꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯒꯨꯝꯕ ꯊꯣꯛꯄ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯊꯥꯗꯔꯛꯏꯕ ꯁꯦꯟꯇꯔꯒꯤ ꯄꯦꯀꯦꯖ ꯊꯥꯗꯔꯛꯏꯕ ꯁꯦꯟꯇꯔꯒꯤ ꯃꯥꯒꯤ ꯐꯟꯁꯤꯡꯁꯤ ꯃꯔꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯃꯗꯨ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯅꯗꯕ ꯄꯣꯠ ꯈꯔ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯔꯝ ꯆꯥꯗꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯄꯣꯠꯇꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯦ ꯌꯥꯎꯁꯤꯜꯂꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯔꯕꯀꯣ ꯍꯦꯟꯅ ꯑꯋꯥꯕ ꯍꯦꯟꯅ ꯃꯥꯌꯣꯛꯅꯔꯤꯕ ꯍꯦꯟꯅ ꯑꯋꯥꯕ ꯃꯌꯨꯝ ꯃꯩꯀꯩ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯃꯌꯨꯝ ꯌꯥꯎꯅ ꯇꯛꯊꯔ ꯄꯨꯈ꯭ꯔꯕꯀꯣ ꯑꯄꯣꯛ ꯑꯆꯩ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡꯁꯤꯅ ꯀꯦꯇꯦꯒꯣꯔꯤ ꯋꯥꯏꯁ ꯈꯥꯏꯗꯣꯛꯄ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯁꯠ ꯀꯦꯇꯦꯒꯣꯔꯤꯗ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯅꯝꯕꯔ 1ꯗꯒꯤꯅ ꯁꯦ 20 ꯐꯥꯎꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯑꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯗꯦꯟ 21ꯗꯒꯤꯅ ꯑꯃꯨꯛ ꯁꯝ ꯔꯤꯃꯦꯅꯤꯡ ꯄꯥꯔꯠꯇꯨꯃꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯈꯤꯇꯪ ꯁꯣꯛꯄ ꯈꯔ ꯑꯃꯨꯛ ꯑꯦꯒꯦꯟ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯍꯣꯏ ꯇꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯐꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤ ꯌꯧꯔꯀꯥꯟꯗ ꯍꯦꯛ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯟꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯂꯥꯛꯄꯗ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯕꯁꯇ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯑꯍꯣꯕ ꯈꯔ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯂꯤꯊꯧꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯂꯤꯊꯧꯕꯗꯨꯅ ꯁ꯭ꯇꯦꯠ ꯌꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯅꯤꯡ ꯏꯊꯨꯡ ꯊꯨꯡꯗꯕ ꯄꯣꯠ ꯑꯃ ꯍꯦꯛ ꯑꯗꯨꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯇꯠꯇꯅ ꯊꯣꯛꯑ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯇꯁꯦꯡꯅ ꯆꯞ ꯆꯥꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯨꯒꯤ ꯋꯥ ꯅꯠꯇꯅ ꯏꯁꯇꯦꯠꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯒꯗꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯐꯖꯅ ꯍꯣꯠꯇꯣꯛꯄꯤꯔ ꯃꯇꯨꯡꯗ ꯐꯖꯅ ꯗꯥꯇꯥ ꯑꯃ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯦꯝ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯃꯥꯎꯟꯗꯣ ꯀꯣ ꯆꯞ ꯆꯥꯅ ꯃꯌꯥꯝꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯅꯠꯇ꯭ꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯃꯦꯛꯁꯤꯃꯝ 100% ꯇꯧꯕꯤꯕ ꯉꯝꯗ꯭ꯔ ꯐꯥꯎꯕꯗ 100ꯇ ꯃꯦꯛꯁꯤꯃꯝ 70-80% ꯐꯥꯎ ꯇꯧꯕꯤꯕ ꯌꯥꯏꯗꯅ ꯅꯠꯇ꯭ꯔꯒ 50% ꯐꯥꯎ ꯌꯧꯅꯕ ꯇꯧꯕ ꯌꯥꯏꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯃꯌꯨꯝ ꯃꯩꯀꯩ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯃ ꯃꯌꯨꯝ ꯌꯥꯎꯅ ꯇꯛꯊꯔꯕ ꯃꯤ ꯑꯃ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯗꯅ ꯃꯥꯏ ꯃꯌꯨꯝꯗꯨ ꯃꯥꯅ ꯍꯥꯟꯅ ꯁꯥꯔꯝꯃꯤꯗꯨ ꯋꯥꯔꯤꯅꯤ ꯎꯅ ꯁꯥꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯏꯕꯔ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯆꯪꯅ ꯁꯥꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯌꯨꯝ ꯁꯥꯕꯤꯔꯅꯤ ꯍꯥꯏꯅ ꯌꯣꯠꯅ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯒ 2 ꯄꯤꯔꯒ ꯌꯨꯝ ꯁꯥꯕꯤꯔ ꯂꯧꯔꯁꯤ ꯌꯨꯝ ꯁꯥꯕꯗꯨꯇꯅ ꯃꯥ ꯍꯤꯡꯕꯗꯤ ꯌꯥꯈꯤꯔꯣꯏꯕ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯃꯥꯏꯅ ꯃꯗꯨ ꯇꯧꯕꯤꯕ ꯌꯥꯔꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣই ꯌꯦꯡꯕꯤꯕ ꯑꯗꯨꯝ ꯃꯌꯥꯝꯁꯤꯡꯗꯨ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯕ ꯄꯦꯀꯦꯖ ꯑꯃ ꯈꯔ ꯆꯥꯎꯅ ꯂꯧꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣই ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯑꯗꯨꯝ ꯑꯁꯥꯝꯒꯤꯁꯨ ꯑꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯀꯤ ꯊꯣꯛꯏꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯆꯤꯡ ꯅꯤꯡꯈꯥꯏꯔꯤꯕ ꯈꯣꯠꯀꯥꯏꯔꯤꯕ ꯑꯗꯒꯤ ꯐ꯭ꯂꯗꯦꯠ ꯑꯣꯏꯁꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤꯁꯨ ꯁ꯭ꯇꯦꯠꯀꯤ ꯇꯧꯅꯔꯛꯀꯅꯦꯕ ꯗꯤꯃꯥꯟ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯇꯣ ꯇꯁꯦꯡꯅ ꯆꯞ ꯆꯥꯅ ꯇꯧꯗꯨ ꯗꯤꯃꯥꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯃꯄꯨꯡꯗ ꯈꯔꯗꯁꯨ ꯄꯦꯟꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯁꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ
सी ओइरदि खोइ गवर्नमेंट तोबि खोइ पेले हाइबा ngam स्टेज अमा दरे को अदुगी स्टेज दुगी योब थोंना दबो तो गवर्नमेंट प्रजा सिंग मरकता अवाब तारि सिंग मरकते खोइ मदुगी इंटरनेशनल लेनो होनबि दो बनेबा अदो सीदी सिमाइना खोइ इसिंग माइसिंगी खोइ थोलेबा खुदकी प्रॉब्लम जी नतबिदा कुकी टेररिस्ट ने फोंगना कुकी टेररिस्ट ने फोंगना सही अनि हेन लान कापथरगा ngasi थेनरिबा आईडीपी मैम सिंग अवाब से एखोइ अदुम प्रॉब्लम से अमनत्र अदुम थो लेरि बजिको हजु आईडीपी कंबु जिंग जिमगी लाइफस्टाइल जी गवर्नमेंट चेंग चाक हवाई सिंगमाई वातना पिबिरे हाइबगी वानी चेंग चाक हवाई सिंगमाई वातना पिबिरे हाइदनसु हजु ले पुसी महिंग जी दैदा नुंतीगी nga thongba नुंतीगी येन thongba अखोइ आहाव बिजरे हाइरा बाबुदा हजु पुसी महिंग जे थांसिम हेन भाइजि मरम चाब्रा पुसुन लाइने बो अदुना हजु ले इशु जी खोगिना तसेंगना अवाब तारबा रिलीफ त लेरिबा मिसिंगसिगी अवाब से मोगी लाक्सबा फन खरा मोगी लाक्सरिबा मागी पैकेज खर दुदी तसेन मरम चा मोंग मदा गसागी लुपा चामा लाइहे चामा लाखबि त खोइ ऑफिशियल मेंटेनेंस की 20% खोइ काउरनी प्रमाणी को मयाम च टोकिंग टोप खोप दोस काउरनी 80% मदि नदि होलागे 70% मदि होलागे हाबगी ओइबा amna ट्रांसपेरेंसी रिपोर्ट अमा लेरगदी प्रजासिंग हराउने को अदु कया लाइनो जु खंगनदबि होरेन गवर्नमेंट ना पिहम दो पिरकनी हायरगा गसागी खुदमोइना खोइ इसिंग इचाउ नंगबद खोइ पार्टी सिंग तरा ये ले लिसिंग मंगा ये ले हायरगा गसागी खोइ समजन बि फिल्म दो लाक्तारगदी अदि गसागी मी अमगी थमोइना गसागी नुपी मसा नुपी मा मौना हामरगा गसागी मागी युम अति अकाइ म्याम दु उरका कप्तन बि तारा कप्तन मान हाइजरी पोतुबु वरिनी मागी पालिसिंग मंगा पेन गदर तारा पेन तौनी हाबन नते सुखा खाइ पोसिको गसागी ओहेनिंग पोतुगी मतंगदा लाइबा मिनिस्ट्री लाइबा फन खुदिंग मक्सी एखोइ लुपा मंगा दला तरा दला सुको मदि वाटकनी वाट ओइ जे तसेन तखाइ मतुंग दा बदुनी साइ एरिया सनी खोइना साइ एरिया सनी खोइना गा सुर खोइना मिंदी खोइ गवर्नमेंट से लेबिदी मापि पा हाइ तारे को मापि पा से एमएलए ने गाइ लेबिदी बंगु सिंग साइ एरिया खोइ हेता पुंग नुसी लेबो को ngang सिमोदि ताइनफम नि मियामगी पेन दबा नतर नुवाइतबा द मयामगी मापि पा ओइ रोमिना मयामगी वखत फमजि मोइ ओइताबनी असि हायदना मोइ सौम थोकते मोइना को तबुदो खोइ अथुबद गवर्नमेंट सेमबिरगा सुबो मयाम जिंगसि गसाइगी हजिक लेरिबा गसाइगी से चीफ सेक्रेटरी नत्रगना हजिक लेरिबा गसाइगी सेक्रेटरी एडवाइजर ना नतर गवर्नर मासि उबंगम मोयबको मोइ उबंगम गनि मोइ मथम ओइदा कसु मोइ सेंटिमेंट दा फनाइ साबै वानी मोइना मणिपुर की ओइना गवर्नर ओइरे मणिपुर की ओइना चीफ सेक्रेटरी ओइरे मणिपुर की ओइना एडवाइजर ओइरे सेक्रेटरी एडवाइजर ओइरे हायदनसु अइखोइगी लेजरिबा सेंटिमेंट फावरिबो खलन अइखोइगी अवाबदुदी मोइ कसु हेन योक्सिबंगम मोयबा मरमदि मोइ थमोइदा लेबना अमनेबा मणिपुर मनुंगदा लेना मणिपुर मुथलो हायबा गमा मोइ थमोइदो प्रजासिन कई फरुंगदगे कई कोइना सि हायरोदि प्रजासिन कई तोरकदगे लेबाक एजे फार्स्ट नेबको लेबाक एजे फार्स्ट ने दुना लेबाक के मी थोय थानरि इंट्रो अइतागदि सि मणिपुर द मोइना फमना नोगी खोगी खोगी का हाइतारे गवर्नर ओइना चीफ सेक्रेटरी ओइना सेक्रेटरी एडवाइजर ओइना मोइ जिंगिना गसाई मणिपुर मुथलो हाइजि मोइना गसि मसिना थोना गसि ची आइ बदि मोइना हाइदि हाइरा बाबुदा मोगी डाइरेक्टिव तुना बाबु गसाई सिफोइदो थोक दंगा मिने नत्रो अदुना गसाई हसिति मोइ चेन महरेदना अदु मोइना सिगि मणिपुर मुथलो हाइबोगी स्टेज एरनादा योक्सनगा गमागा इसिंग इसाव अमदा युम मा इसिंग थुम मतमदा मोगी थमोइदा नुवाइतेदा हाइबे थमोजे फरुंगद्राबा कयम यौना फावदुरि का पोतु लाइ अदुना कोइ एमएलए जिंगिना लोकल की एमएलए दुनदि आई इमुंगी नत्र आई लेखाई दुगी अवाबदुदी मथमोदि तलौ येइनेबको आई तारगदि गसागी मिनिस्ट्री डोनर मिनिस्ट्री ओइगरा नत्र सेंटर ओइगरा लुपा मंगा फिरका तो मंगा ने यारोय पतरा फिरका तो बुनी तरा ने यारोय कुन फिरका तो हेबजि लाउदम ngam थोना मदि लेदुनी अदुगी राइटु की तो कोइ मियाम सिनरी नेबको अदु सु तगाय फदना होय मति मोदि पांगननि पाउ ताजरी को गसागी तौब ngam मियोय खरा अदुम तौबा अदुम आई अदु तौला तौबा हाइरा रही को एमएलए खरा लागा चाक हवाई चेवाई खरा यम चार थन खरा यम यावरी को मदुदी एज ए लीडर मोइना तखम थोमा की नॉर्मल ड्यूटी मने को तब तब अवाब नंगी मयाम जी लीदा गसाई मुगी तम करी स्पेशली मोइना करी चप चारा सिबो तौनी हाबी करी खुदो तो क्वेश्चन लाई नेबा अदाई एदा लाक्तारा गदि कोइना हाइजे निंगी सि सुबला गसाई गवर्नमेंट सीएम दना को चप चारा मणिपुर की अवाब से मयोनगनी मणिपुर प्रजासिन थवाई कनगनी हैना सीएम की बदुगुंबा का की बदुगुंबा एमएलए जिंगिना गसी का दारे सिंग जाव लाकांदा हाक लाकपिरा कांदा खोगी चारना पोसे खरा नतर सिंग ग्लास में येबदना देखो अपेन मनते हाबनि तो खै जेने पोदो दुना हाजिक लाइरिबा मणिपुर की लाइबिबा लीडर्स जिना मणिपुर की अवाबदा मणिपुर सिंगे पार्टिकुलर खोगी लाइरिबा अवाब सिंगिदा थमोई शोकना वारंग गदरा हाबदुगी थाजबदुदी खोइ ngam देब को दुना लाइरि फिल्म से खोइ उबंगम मक्ति केमते इफोंग फोन मणिपुर मुथलो हाइ स्टेज योखिबदो मदि खोइ थमोइदा पुरा खोइदा कनम चखरेबको अदुना लाइरि फिल्म सिबाउ तै खोइना कुमना खोइ खनम चंगी अदुना लाइरि फिल्म से खोइ मिनिस्ट्री लाको अदुगुम एनी काइंड ऑफ पैकेज को थमोइ सेमम चंगी ट्रांसपेरेंसी ओबम चंगी
awat pa potu demand to kumsangi aduga lady manipur prajasing thenari ba ngasi awa ma yamse mogi tangai fadana aikogi mathamoida 100% yohna ngam drama buda 50% bawdi mogi awa da mating pang ngam bi thona do adu pihna ngam bi thona do lebi han thamjani okay oza yam phajana ozana thambi aikogi yam chume aikogi yam taseng na posi akoi chathana ba haiba tare madugi tangai fadaba dum leide duga akoina hujik yam thajadabagi apprehension am khok leide sina mu sipobo lai ba haitare siki wakhalon bu koi yengba ya bi dum ko sema ise handak handak ki koigi manipur thaba yaro kholoin tawgi basi makna thengna ri ba awa basi madugi stage bu yawna madugi directive to kanana piri bano haibagi akogi odlo leitaba tawna haiba tare puthopang ngam dan hujik ko chen chen dan leibe marak stage da hujik thoi ba awa basi kyam gam sentimental odam gade kyam gam yawna khangam gade hai potu ke dum pen da bai question hangna bai rumam se dum thokhalak pai tai dugi poto leide duga government ki yamna chawba akogi hujik thengna ri ba natural any kind of natural calamities flood oiba yai anything else pasida karam haina mitigate to hongade gi handhan gi habagi masigi akogi disaster response haba tare thengna ba aduga akogi planning amasung long term hai tare kuina chanaga do sigi pochima akogi site gi masigi kaya chima yat pasimedi yamna makmaru oi masi makogi responsibility ni aduga matang ki do dai chana nam tang